Nong nini adudi thabak onthokna chinkre prap loisinaba hotnabadani ayuk hek yahaubadagi chatpaduna numidang taraga hanjalai stop mga taruk yauraklibadasu wabana taptai numit mga ni subadudi thabak lepi makhoigi field inspection trip section ama loisinkre numit aduda patagi mayam nga phari ni haidana tawi staff singsu nungaiboy kayoy yengba chatli purna su yawi inson binupi kharasu yauri thoibi phanek koktak setladuna inafi aduna khwangchet laklaga baltin ama paiduna koichen cheli in amuk soli nupa in langbada yaurakpa nga sing lausinba amuk chatli mathau onthokna chinkre purna nakanda lepli mityeng na thoibida nakal amadagi nakal amada koichet chatlibadu mamit na tanaduna yengi asigumba sakdam amukta ukhidri nokninglai karino masina baltin macha asiga tawrisibo khali wakhanda rajensu magi sargi matawdu asum yengi churuk machai ama thaklaga mathanta nokmi tawribadu ui numit manga taruk nimuk leirakliba matam sida thoibiga purnagagi marakta karigumba ama leire haibasi rajen manil oina fanglabani wa amadi khangdoke khalladuna thoibigi manakta changsili mateng pangba oina Madam nga kayam yamage yame tamo horendi staff mayam gisu insang hawba yarani asi haina noglai Madam na pujari oiba tare adudi aikhoi lakliba mayam se pujari prop chatpa ngakta aikhoi sardagi horaga yamung budi chalon ba khak haibani khanghaudana haidorakpani thoibi masana haikriba wado karino bhab oyaude mamit ani ithak thakatna rajen da yenglai rajen tanjado lauraga hangjilai Madam ga sarga si kamaina khangna kibano kaibano tamo sarnadi madras da thengna bani hai thoibi mihu swai lawi purna na warido kadai yongna tamkhrabano ma ngai haktuda pakhalai iching chingnana rajen da yengladuna khomi o chume thaina ina college ka ba horakpada thengna bani unadaba kayam kuirage kuireda graduation loibaga aidi yum adum thoklakle exam phawba haidokthringai athuba amagi yumda thokle adudagi adum unakhidreda chahi 9-10 muk suramnadra luhongbuga baton amata tongnadrabo hairisibo thawoina hanglakliba wahangni tawnadre aigisu khudakta hongkiba oibagi kanamda baton ga tawkhidreda sargisu tawraktaba thoibi noi khangdene baton ga tawraktene adubudi kahokhiba oirambasu yai waridu thaidokladuna amaromda khomi aikhoi sarsu maraibak yamna thirabane dogidi karibo kaidorage hairisi tamorajen Madam bu khangdabro sarsi macha ma yawbaga nupido laikhidre haibu warise thoibi ingak ngakre mama sigi wasidi expect tawrudabani mamangda magi nupigi maramda pallubada tuminna laikhibadu hojikta bhab lai khangnung nungairaktre thoibi aima aidi khangde adugi wadudi kayam kuirage angang do delivery tawbada leitabani masa khara sonbu oijatnida aikhoi sarsisu haidabo wana hairamde kamdawbano khangde masi nupasi haigan khidraba nupa oina tawdadana yaroine oiroine yaroeba rajen mathanta matha pangsada saduna ngurung nganglaga chatki thoibi purnada yenglai chahi 9-10 mamangda mana purnabu inthoktuna thanambado asigumba numit asi unabadi natkhide ubashu pamkhidabani khalubada kapninglai saktamdo mangda lapna lepliba magi saktamdo uraga hena pukning nungsirai kayamuk yamna naitom taramgani naitom tabagi mapung pharaba mahaudi tangduna ta laklaba mangondagi hena kanana khangani
Thoibigi maithongi mamidu purna chingnare. Rajena kari haisillamlabano khanbada matha sai. Upai leita hangat handa pat mapanduda chatli. Kari taure Rajen nangna kari hairure hangjaba sungamda. Ifun pungattuna leiri. Haingam tawngamdabasi purna hek tawi. Mabukning yamna nauba mina kari khankini nungai khiroidra. Magi wahai amana thamoi shokrabadi haibata khanba midani. Mingonda nungai roidaba thamoi shokadaba karigumba thabak amata tawningde. Karigumba magi wahaina magi matau amana mibu nungai hankidrabadi man hena wai man hena nungai taba phauribani. Masimakna thoibina mabu inthokduna thanambadu karishu haiba ngamda lehobani. Maisha pumba omsinduna mathannata. Numit nemtharakpa matamdudadi mahi kanaragli. Ingbaga nungsit ayingba sitlakbaga isingda leiribasingdo thuna yumda hannaba sem sarai. Purnasu thoibigi manakta kari mana pangba yaba mateng lei khanna changlai. Ingdabro nangbo. Phanek nakalama ichot libadu uraga hairakpani. Inge yum yobaga mai tikladawni. Ay kari pairauge. Yaranida baltin sikhak ngairi. Lumdro. Lumdiye nga macha khara khakni to. Asi haina nga yauribasingdo utlai. Phabau nga ukabi nga kijau makhal suri. Yambadi natte baltin nado tangkhai yaude. Nga do yenglamlaga non khalakpada purna thoibigi mamaiga inaknaknai. Urai khazai namada pakliba lekhom machet khara. Pat mapangi liri sitpa nungsit aduda nujagi napada joy tharakliba sammaru khara paithoraktuna purnagi mamaida thengi imon mona. Tamya kori chelakpagi ngangleinaba mangal aduna hena mathot haplibara. Khazai anido ingang ngangsenbagom. Mikup ama anido machi lengde. Thoibi gyan khanglak-lakbaga maning halle. Khungpham chahaudraduna apetpa fum amada netsiloi. Adudagi nanthakiduna isingda pulap tasinkre baltinsu masasu punna. Purna ikhang khangi prep changsinduna thoibigi makhutto lami chingkhatnaba. Adubu ma masasu chang puba ngamdraduna jara isingda nantharai. Purna isingda tarakpaduda thoibi pakhatkre. Purnagi masado changsinduna lupkhidanaba konsilai. Apikpa inaw nauraba nujagi khutna chetna mabu konduna phabado. Inglaba patki ising manung aduda phaurakli hakchangi asaba mane. Chongliba mihul nungsa sor honbagi khonje. Napada sonthangna na kaurakpagum tauri. Yamu. Mikup kharado sangsar asil lepkhrabagum chatliba matamgi khonleisu taptharakpagum. Ihang lai Ganasu urakte, ganasu kirakte. Leiriba mayamdudadi aduki matik thukre thokliba ado. Mikup na kuppadani gyana matahawba natte. Anakpada leiramba mi khara chensilaktuna isingda tariba anido lawkhatli. Isingdagi karaklaga pumchot-chotlaba animag ingbana thak nei. Noksu noi. Ngaihak aduda yamna nokningba thawdok ama oikre mayam marak aduda. Mega hoigi yumda numitto chaklen sinduna mayam punna chakjai. Numit kharani leibadugi awa nungai wari puthoknaduna sanai. Adubu thoibiga purnaga ikau kaunade. Kadaidanoma ikainabadawna tawkhre. Natraga hena naksilabadi thokhaidaba thoklakani pakhatpanara. Kirup lonna yengnai. Michana ruradi phat onthoknai. Numit adudagi nong ninisi kaya unadre. Aroiba report ama semnaba purna suchili. Thabak loisilaga mayum hannaba sem saba hawraklabani. Adubu ten khraba nong ninisida purna wakhalama ichai chaire. Masa mathanta karino khanthabada kiba poklai. Ningtham thagi ingba henjilaklaba ayuk khuding numidang khuding. Masada phaurakpagum tauri hakchangi manildo chongkhiba mihuldo ko uhaiba yadana
ꯆꯨꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯒꯨꯝ ꯆꯨꯁꯤꯟꯈ꯭ꯔꯦ ꯏꯔꯤꯛ ꯈꯨꯗꯤꯡ ꯇꯨꯈꯣꯡ ꯈꯨꯗꯤꯡ ꯀꯣꯛꯂꯔꯣꯏ ꯃꯌꯥꯛ ꯆꯝꯂꯔꯣꯏ ꯑꯣꯚꯔꯋꯥꯛ ꯇꯧꯕꯒ ꯏꯪꯕꯒ ꯂꯥꯏꯍꯧ ꯈꯔ ꯈꯔ ꯍꯧꯒꯠꯂꯛꯏ ꯃꯦꯘꯅ ꯅꯝꯗꯅ ꯄꯨꯔꯛꯇꯨꯅ ꯄꯨꯔꯅꯕꯨ ꯃꯈꯣꯏꯗ ꯊꯝꯃꯤ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯁꯥꯍꯦꯕ ꯊꯕꯛꯁꯨ ꯃꯔꯨꯅꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯌꯦꯡꯁꯤꯟꯕꯁꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯅꯥꯔꯛꯄꯁꯤ ꯈꯨꯔꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄꯨꯔꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯂꯣꯛ ꯈꯔ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯏꯪꯕꯁꯤꯗꯅꯤ ꯑꯗꯨꯕꯨꯕ ꯉꯁꯤꯗꯤ ꯏꯔꯦꯟꯖꯅ ꯄꯣꯊꯥꯕꯤꯔꯣ ꯀ꯭ꯋꯥꯇꯔꯒꯤ ꯀꯥꯁꯤꯡꯗꯨ ꯅꯨꯡꯁꯤꯠ ꯑꯏꯪꯕꯁꯨ ꯆꯪꯕ ꯃꯥꯜꯂꯤ ꯑꯗꯨꯅꯁꯨ ꯑꯣꯏꯔꯤꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯀꯌꯥ ꯍꯩꯅꯔꯤꯔꯣꯏꯑꯕ ꯑꯗꯨꯅ ꯍꯛꯆꯥꯡꯗ ꯇꯥꯏꯅꯔꯛꯂꯤꯁꯤꯅꯤ ꯃꯦꯘ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤ ꯊꯣꯏꯕꯤꯁꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯨꯔꯅꯗ ꯄꯤꯔꯩ ꯄꯨꯔꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤꯅꯤ ꯑꯗꯨꯝ ꯇꯟꯈ꯭ꯔꯦ ꯑꯈꯥꯕ ꯍꯥꯏꯕ ꯖꯥꯠꯁꯤ ꯃꯥꯒꯤꯗꯤ ꯍꯩꯅꯗꯕꯤꯅꯤ ꯁꯨꯛꯇꯣꯛꯂꯗꯨꯅ ꯌꯦꯡꯉꯤ ꯄꯤꯔꯛꯂꯤꯕ ꯒ꯭ꯂꯥꯁꯇꯨꯗ ꯊꯣꯏꯕꯤ ꯇꯧꯔꯤꯕꯗꯣ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯁꯨꯒꯠꯂꯤꯗꯨꯕꯨ ꯌꯥꯝꯕꯣ ꯀꯣꯛ ꯊꯛꯆꯤꯜꯂꯣ ꯑꯈꯥꯕꯁꯤ ꯇꯜꯂꯤꯅꯦ ꯍꯣ ꯅꯥꯔꯤꯗꯣ ꯐꯅꯕꯅꯤ ꯌꯥꯝꯅ ꯅꯥꯕꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯅꯥꯕ ꯉꯥꯏꯒꯦ ꯍꯥꯏꯔꯤꯔꯣ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯔꯗꯅ ꯁꯦꯝꯃꯤ ꯊꯛꯆꯤꯜꯂꯣ ꯕꯕꯠ ꯀꯩꯁꯨ ꯈꯥꯗꯕꯅꯤꯁꯦ ꯃꯦꯘ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯄꯨꯔꯅꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯉꯥꯡ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯣꯊꯥꯔꯣ ꯍꯥꯏꯗꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯔꯨꯝꯗꯨꯗ ꯄꯨꯔꯅꯕꯨ ꯊꯥꯖꯤꯜꯂꯛꯏ ꯃꯥꯁꯨ ꯐꯔꯦ ꯈꯟꯗꯨꯅ ꯆꯪꯂꯛꯂꯒ ꯍꯤꯞꯄꯤ ꯂꯦꯟꯇꯔꯟ ꯃꯉꯥꯜ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯂꯩꯊꯩ ꯖꯤꯡꯒ ꯃꯊꯛꯇ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯈꯤꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯅꯣꯡ ꯇꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯚꯥꯞ ꯑꯣꯏꯔꯛꯏ ꯅꯣꯡ ꯌꯨꯕ ꯀ꯭ꯋꯥꯇꯔ ꯔꯨꯝꯗꯣ ꯅꯍꯥꯟ ꯔꯥꯖꯦꯟꯅ ꯃꯤ ꯅꯦꯛꯇꯨꯅ ꯑꯍꯣꯕ ꯈꯔꯗꯤ ꯁꯦꯝꯈ꯭ꯔꯦ ꯈꯪꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨ ꯀꯝꯗꯧꯔꯝꯒꯅꯤ ꯈꯟꯅ ꯈꯟꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯏ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯁꯤꯔꯥ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯄꯨꯡ 12 ꯍꯦꯜꯂꯝꯂꯦ ꯐꯅ ꯊꯦꯡꯂꯦ ꯌꯥꯝꯕꯣ ꯊꯣꯡꯖꯤꯟꯗꯒꯤ ꯇꯞꯅ ꯀꯧꯔꯛꯄꯅꯤ ꯄꯨꯔꯅ ꯍꯤꯞꯂꯝꯕꯗꯣ ꯍꯧꯒꯠꯇꯨꯅ ꯌꯦꯡꯏ ꯊꯣꯏꯕꯤ ꯂꯤꯞꯂꯝꯃꯤ ꯃꯈꯨꯠꯇ ꯐꯩꯖꯨꯞ ꯑꯃꯒ ꯋꯥꯇꯔ ꯕꯦꯒ ꯑꯃꯁꯨ ꯄꯥꯏꯔꯤ ꯑꯩ ꯆꯪꯉꯛꯀꯦ ꯄꯨꯔꯅ ꯆꯪꯉꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯏ ꯃꯈꯨꯠꯅ ꯊꯣꯏꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯟꯈꯠꯇꯨꯅ ꯍꯥꯞꯂꯛꯏ ꯑꯗꯨꯒ ꯋꯥꯇꯔ ꯕꯦꯒ ꯑꯗꯣ ꯄꯨꯔꯅꯗ ꯄꯤ ꯄꯨꯔꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯏ ꯁꯦꯕꯥ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯅꯥꯔꯒ ꯍꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯀꯥꯡꯈꯜꯒ ꯑꯝꯇ ꯊꯥꯔꯝꯗꯦ ꯀꯥꯡ ꯃꯔꯛꯁꯤꯗ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯀꯥꯡꯈꯜ ꯍꯥꯏꯊꯗꯨꯅ ꯊꯥꯕ ꯍꯧꯏ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯗ ꯅꯪ ꯋꯥꯅꯕꯅꯤ ꯍꯣ ꯋꯥꯗꯤꯌꯦ ꯀꯩꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯅꯥꯄꯤ ꯁꯤꯡꯅꯥ ꯌꯥꯝꯅ ꯁꯣꯡꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯕ ꯂꯝꯅꯤꯅ ꯇꯤꯟ ꯀꯥꯡ ꯌꯥꯝꯅ ꯏꯟꯕꯅꯤ ꯅꯣꯏꯒꯤ ꯌꯨꯝ ꯔꯨꯝ ꯑꯅꯥꯟꯕꯗꯨꯒ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯅꯪ ꯑꯄꯥꯝꯕ ꯇꯧꯔꯣ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯀꯔꯤꯕꯣ ꯊꯣꯏꯕꯤ ꯈꯨꯝꯂꯛꯇ꯭ꯔꯦ ꯀꯥꯡꯈꯜꯗꯨ ꯃꯃꯥꯏ ꯏꯔꯦꯟꯖꯅ ꯁꯦꯝꯂꯒ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯔꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯦꯞꯁꯤꯟꯈ꯭ꯔꯤꯕ ꯀꯥꯡꯈꯜꯗꯨ ꯍꯥꯏꯗꯣꯛꯂꯒ ꯃꯀꯣꯛ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯩꯃ ꯀꯩꯗꯧꯔꯒꯦ ꯀꯥꯡ ꯆꯪꯂꯅꯤꯌꯦ ꯅꯪ ꯁꯥꯎꯈ꯭ꯔꯕ꯭ꯔꯥ ꯌꯦꯡꯂꯤꯅꯤ ꯁꯥꯎꯗꯦꯁꯦ ꯑꯁꯤꯒꯤꯕꯨ ꯑꯩꯗꯤ ꯀꯩꯗꯧꯅ ꯁꯥꯎꯗꯣꯏꯅꯣ ꯃꯔꯝꯁꯨ ꯂꯩꯇꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯁꯥꯎꯕ ꯃꯥꯟꯕ ꯊꯣꯏꯕꯤ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯈꯨꯝꯗꯕꯅꯤ ꯍꯌꯦꯡ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯆꯔꯥꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯂꯩꯔꯕꯅꯤ ꯄꯨꯔꯅꯒꯤ ꯏꯇꯞ ꯇꯞꯅ ꯉꯥꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯀꯞꯅꯤꯡꯂꯛꯏ ꯃꯁꯤꯃꯛꯅ ꯋꯥ ꯉꯥꯡꯗꯕꯅ ꯐꯔꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯐꯃꯨꯡ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯆꯠꯇꯣꯏꯅꯣ ꯏꯁꯣꯟ ꯁꯣꯟꯊꯅ ꯍꯪꯂꯛꯏ ꯑꯌꯨꯛꯇ ꯆꯥꯛꯇꯤ ꯌꯥꯍꯧꯕꯒ ꯆꯠꯂꯗꯧꯕꯅꯤ ꯆꯥꯛꯇꯤ ꯌꯨꯝ ꯌꯧꯕꯒ ꯆꯥꯔꯒꯦ ꯊꯦꯡꯂꯣꯏꯗ꯭ꯔꯣ ꯉꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯊꯣꯡꯉꯨꯔꯥ
Thonglunuda wanabani. Aina thongbasi yamna hautraba tasingna. Kapli khonjel do nikle. Purna ngaihaktuda khumpham khangdabi tumina le. Wahangduna natte. Wa hanglakliba khonjel adunani. Karigino mikup aduda thoibina kapninglakliba. Chak hapkano haibagira. Adu khakira. Thoibi. Nangbu yamna warabo. Thingatuna thamlamba pirang iri kharado ningkhaiduna tarakli. Khazaidagi nantharakduna tampakta tasinduna leiriba khut mathakta tap tai. Khonjel thokke tawi adubu makhut namana chimbaldo khanjeli mabukning phathanaba honai. Purna yamna nungaitre kangkhalado sachat haidoktuna chaikhokta yepsilaga lantern mangal adu leikhakke tawi adubu thoibigi makhutna pharai. Yambong please mai se kalangan Thoibi ai Yambong mangda betki pi uhan be kai kapkano adumai kapladi ai yamna nungaitre kaplogi khanbani Yambong inaktagi ai ne khok thang dokhiba numit adudagi ai kaplogi Aigi awapa abata Yambong na udabo oisano haina ningchakibani. Ado isor siyang pati. Mana aigi ningjabado tambiram ladi. Ngasigi mikupse aigi punsida lakloy tabani. Awaba nungay bahaise punsi amagi masakni. Awaba su nungay basu animak aikoyna impress tawgadawni. Karigino nangna wakhal aduk piktharibo. Nungaiba leitre. Leiraroy aigidi. Adu haigano tawhaide kaidawge. Aidi nangi nungaibata pambane. Nangnabu nungairadi nangi apenbabu oiradi khallaga haigadawa thangadaba khongthang pangthoktana lepa kayama yawkhre. Mayamdo Ngasigi saktamasi unaba natiye thoibi. Karigino nangna nungaiba loire hairibasibo. Nangi pabungna nangi damak phanaba sinkhibada. Aigi thamoise machet tana kaihawrabasu mitta pi sinthakhrabasu. Nangdi nungaina leikre ningjaba thungkhre khanna apenba pokhibanine. Pumna maksi hawkhraba matung nangna asumna ngasi imangda kaplabadi ai kari taw haibano. Thoibi tumina phamduna lay. Makhutna illiba fizi adu suru tasinduna khangi. Ma khangi purna na hairiba mayamse. Hojik hawkiba mayamdu puthoklaga kari kanabanu khalai. Mikup ama ani aduma phamlamlaga chatlage khanna hawgalai. Adubu purna na makhutna lamduna phai amuk phamhale. Ngaiko nangi wari hairamko. Hainaba karisu leitreda. Nangi nupa mayumna kadaidano. Sida leiribana kari maramgino. Pabungna kamdawna leikhidabano. Mayamse engonda li. Ai khangningi. Thoibi nungsa sor tapna hondoi aduga khumlai. Aigi nupado divorce tawna siyati. Kes tawrakpa kuiri mana dangami. Ai upai leiti. Aigi mi kanamta leiti. Pabungna mase yamna thazaba yamna luna tawjabani. Aduna aibu luhonglibani. Pabungidi yambungna khanglidana. Thabak ama tawbada khungangsigi mari leinaba sida leihawbada khudong cha tawbana ayamba khali. Mayamdu yenglaga aibu luhonglambani. Yamna thuna aibu lairik tambadagi kauthoklaga luhongbagi maramsu pabung masana koina leiraroi khanglakpagini. Asi haina thoibi amuk kaplake tawi machin khumchinduna khangi. Adubu kappadudi khangsinba ngamde. Nampuda wa ngangnaba hotnarai makha amuk tarai. Aigidi imasu nganta kainakhre. Pabung khakta leibani. Mana haibata injabani.
ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯈꯤꯕꯗꯣ ꯂꯨꯍꯣꯡꯗꯨꯅ ꯂꯧꯁꯤꯟꯕꯗꯤ ꯅꯠꯇꯦ, ꯀꯩꯅꯥ ꯀꯠꯄ ꯅꯠꯇ꯭ꯔꯒ ꯂꯧꯈꯠꯄ ꯑꯃꯠꯇ ꯇꯧꯗꯦ꯫ ꯑꯗꯨꯅ ꯂꯤꯒꯦꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯣꯏꯅꯕ ꯃꯆꯥꯛ ꯂꯩꯇꯦ꯫ ꯂꯩꯔꯁꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯗꯕꯅ ꯗꯤꯚꯣꯔꯁ ꯇꯧꯕꯁꯨ ꯌꯥꯗꯦ, ꯃꯥꯅ ꯌꯥꯍꯟꯗꯕꯅꯤ꯫ ꯄꯨꯔꯅ ꯇꯞꯅ ꯍꯪꯂꯛꯏ, ꯀꯔꯤꯒꯤꯅꯣ? ꯄ꯭ꯔꯣꯄꯔꯇꯤ ꯃꯔꯝꯗꯒꯤꯅꯤ꯫ ꯄꯥꯕꯨꯡꯅ ꯊꯅꯝꯕ ꯁꯔꯨꯛ ꯌꯥꯝꯅ ꯌꯥꯎꯔꯤ, ꯆꯅꯩꯅꯗꯨꯅ ꯂꯩꯕ꯫ ꯃꯗꯨ ꯑꯩꯅ ꯒꯤꯞ ꯑꯞ ꯇꯧꯅꯤꯡꯗꯕꯒꯤ ꯂꯣꯠꯁꯤꯟꯈꯤꯕꯅꯤ꯫ ꯄꯨꯔꯅ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯊꯃꯣꯏ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯃꯥꯅ ꯂꯥꯜꯂꯕꯣꯏ ꯅꯤꯡꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯨꯕ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯊꯣꯏꯕꯤꯕꯨ ꯈꯥꯝꯈꯤꯗꯕ? ꯃꯇꯝꯗꯨꯗ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯠꯈꯤꯅꯨ, ꯏꯅꯥꯛꯇ ꯂꯩꯌꯨ ꯍꯥꯏꯔꯝꯂꯕꯗꯤ? ꯃꯇꯝꯗꯨꯗ ꯊꯣꯏꯕꯤ, ꯑꯩ ꯅꯪ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃ ꯄꯥꯝꯗꯦ ꯍꯥꯏꯔꯝꯂꯕꯗꯤ? ꯃꯇꯝꯗꯨꯗ ꯃꯆꯤꯡ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯔꯝꯂꯕꯗꯤ? ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯐꯨꯝꯕꯪꯅꯗꯨꯅ ꯇꯇꯨ ꯇꯇꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯑꯃꯝꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯥ ꯍꯪꯂꯛꯂꯤꯕꯗꯤ? ꯋꯥꯍꯪꯗꯣ ꯍꯪꯂꯝꯗ꯭ꯔꯕꯗꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯄꯨꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ, ꯑꯩꯁꯨ ꯀꯞꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯩ ꯂꯥꯜꯂꯦ ꯊꯣꯏꯕꯤ꯫ ꯅꯪꯅ ꯂꯥꯜꯂꯦ ꯂꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯕ ꯍꯦꯜꯂꯤ꯫ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯜꯂꯤꯕꯁꯤꯕꯨ ꯌꯥꯝꯕꯨ? ꯑꯩꯅ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯅ ꯌꯨꯝꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯛꯇ꯭ꯔꯤꯕ, ꯈꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯒꯅꯨ꯫ ꯅꯪꯅ ꯋꯥꯍꯪ ꯍꯪꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯑꯩ ꯀꯩꯝꯇ ꯈꯨꯝꯃꯣꯏ꯫ ꯄꯦꯟꯗꯕ ꯄꯨꯝꯕ ꯑꯃꯨꯛꯇ ꯄꯨꯂꯞ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯀꯞꯂꯤꯕ ꯑꯗꯨꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯛꯂꯦ꯫ ꯄꯨꯔꯅ ꯂꯩꯐꯝ ꯈꯪꯗꯦ꯫ ꯃꯥ ꯀꯔꯤ ꯇꯧꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯐꯤꯖꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯂꯤꯕ ꯊꯣꯏꯕꯤꯒꯤ ꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯀꯟꯊꯣꯔꯛꯏ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯊꯣꯏꯕꯤ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯄꯨꯔꯅ ꯐꯥꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯀꯣꯜꯂꯛꯏ꯫ ꯃꯥ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯅ ꯊꯦꯝꯒꯅꯤ, ꯀꯔꯤ ꯇꯧꯔꯒ ꯀꯞꯄ ꯂꯦꯞꯍꯟꯒꯅꯤ? ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯋꯥꯍꯩꯅ ꯈꯛ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯊꯅꯕ ꯃꯊꯥꯅꯨꯡꯗ ꯊꯝꯅꯤꯡꯂꯨꯕꯅꯤ꯫ ꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯃꯨꯛꯂꯝꯃꯤ ꯀꯣꯜꯂꯤꯕꯗꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ꯫ ꯑꯗꯨꯕꯨ ꯂꯦꯞꯈ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯁꯣꯛꯂꯕ ꯊꯃꯣꯏꯗꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯀꯅꯥ ꯑꯃꯅ ꯊꯦꯝꯖꯤꯟꯕꯤꯕ ꯄꯥꯝꯗꯨꯅ ꯈꯧꯔꯥꯡꯅ ꯂꯩꯔꯝꯕꯅꯤ꯫ ꯉꯁꯤ ꯄꯨꯔꯅꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯕꯗꯨꯗ ꯑꯄꯦꯟꯕ ꯐꯪꯂꯕꯒꯨꯝ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ, ꯄꯪꯁꯤꯟꯈ꯭ꯔꯦ, ꯂꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯄꯤ꯫ ꯍꯥꯟꯅꯒꯨꯝ ꯋꯥꯔꯧꯅ ꯄꯦꯟꯗꯕ ꯎꯠꯇꯨꯅ ꯀꯞꯂꯝꯕꯗꯨ ꯃꯁꯛ ꯍꯣꯡꯈ꯭ꯔꯦ꯫ ꯄꯨꯔꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯑꯅꯤꯗꯣ ꯃꯤꯀꯨꯞ ꯈꯔ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯄꯨꯔꯅ ꯈꯣꯟꯖꯦꯜ ネꯝꯊꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯈꯔꯗ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯠꯄ, ꯑꯍꯥꯡꯕ, ꯅꯨꯡꯉꯥꯏꯇꯕ, ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ ꯈꯜꯂꯒ ꯂꯩꯇꯦꯡ ꯑꯃꯒꯨꯝ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯍꯥꯡꯕ ꯄꯨꯟꯁꯤꯁꯦ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯟꯊꯈ꯭ꯔꯦ꯫ ꯂꯩꯇꯦꯡꯅꯤ ꯈꯜꯂꯤꯕ ꯑꯩꯒꯤ ꯑꯋꯥꯠꯄꯁꯦ ꯀꯦꯝꯊꯔꯛꯂꯦ꯫ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯑꯩꯅ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯆꯠꯂꯣ ꯍꯥꯏꯗꯅ ꯊꯥꯗꯣꯛꯈꯤꯕꯗꯣ ꯅꯨꯡꯁꯤꯃꯟꯈꯤꯕꯅꯅꯤ꯫ ꯑꯄꯥꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯊꯥꯅꯨꯡꯗ ꯀꯣꯜꯂꯝꯒꯅꯤ, ꯑꯩꯒꯤ ꯑꯣꯏꯅꯕ ꯈꯨꯗꯨꯝ ꯆꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯄꯨꯔꯅ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯒ ꯊꯣꯏꯕꯤꯒꯤ ꯇꯥꯔꯤꯕ ꯄꯤꯗꯨ ꯇꯩꯊꯣꯔꯛꯏ ꯃꯈꯨꯠꯅ꯫ ꯅꯪꯒꯤ ꯄꯤꯁꯦ ꯉꯁꯤ ꯑꯁꯨꯝꯅ ꯎꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯄꯥꯝꯕꯒꯤ ꯏꯍꯨꯜ ꯑꯗꯨꯁꯨ ꯐꯣꯡꯗꯣꯛꯂꯝꯒꯗꯕꯅꯤ꯫
Masidani, aina lale hairibado. Aina taina pham khangdabagi, yambungda taina kre. Ai shoi kre. Taino, kaishu kaidi. Taina pham ama lairibase. Nangidama kanagumba ama lairi takliba natro. Animag amana amada yengne. Purnagi makhutna yamna tapna pi teithok na thoibigi mamai nakal nali. Kaplanu. Thoibisu mamit usiladuna jimbal kitang lenglaga sonthangna na khomi. Kaplaroi. Asi haina makhut animag khazaina amada lairiba purnagi makhutta pairai. Makok cheptharap tauraduna ngathai makhut khubak aduda. Yambo. Haujiksu aibu khalibra nungsiribra. Aina paukhum piraklabadi nangbu paukhumdugi daita puba ngamladra. Ngamloi. Aduga karigi hangliba. Khangningbagi. Adudi wahang hangliba nangna lale. Ai lale. Isana yana lanjare. Aran basu aigi oija horage asum. Kumkaina churiba nongju nangi mayai se kan kreda. Ningtham thagi chik launa ingnaba ahingsu nangna ngamduna hek pothahande. Asuk ningaida ngai ngamda haithariba nonglik khuding asina hangkhibada. Ayingba saruk kayam purakadawriba. Olhange khallabra. Natraga kum ama bidai tawribra. Natraga ningtham panthasibu chatkhinu khamlibra. Nongalamdai pung 3:30 tarakpa adwaida thoibi haugattuna thokige tawbadu purnana khami. Manakta amuk chingsilaga konsenduna thami. Thoibi tuminna hairai. Ai thokhrage. Ngahak leikho. Kaka hoi haugalaklani. Ngahak tang. Animak wangang na dabi mikup ama anilay. Thoibi mara layraba nupi amagum mihul yamna chongkhalai. Masapumba asum pakhat pa helai. Ay haugatlagi. Ay khoida chatlase. Khanghauda na hairakliba waduda thoibi ingangakna purnada makok haidoktuna yenglai. Mikup aduda harauba pukning penba loinamak suna phawrabani. Adubu maduna asengba oiba yadauba magi punsi oiramdre. Pakhum piraktabaduda purna amukkasu hairai. Aiga lairurasi. Ai lakpa yaroye. Aina fanaba loina singi. Yaroye. Aigi problem mayamse kanamdana solve tawba ngamloi. Ai isana tawdawbani. Chanina riba pumba hundoklaga mai leiduna jeladi. Ai semina yam hanthana yengkrani noknakrani. Nang thanamlaga ay kamay chatlo haibano. Ay isana ngamnaba hotnage. Mamangda nangna aibu inthokibada adugumba phibam amamuk tahangana please. Mamanggiduga ngasiga yamna khenai. Aina yambungbu inthokpa natte. Isana aigi problem mayam se thengnabada thauna hapiyo haiba khakni. Yararoi khangladuna purna thoibibu tapna thadorakle. Thoibi haugatlaga thokre adubu hairami. Divorce ki case to ai ngamnaba thengnakhige. Thoibi thokraba matung purna longna hiptuna leihawi. WakhaL pumba ihang hangkre karisu khaningba poktre. Leiriba phibam adudagi machisu lengningdre. Pung 5 taramdai adwaida Rajengi phone lai. Loisinba haure haibagi pau pirakpani. Purnasu tande mande phone adu power bank purakliba aduda charge tawsilamlaga haugattuna loisinba hawi. Megha hanagumna wa mayama mangangli. Nong takibagi lambi phatte gari irenjana chatnaba lambi nungaidawba yengnaba asina chingba kaya ama. Ingani haibagisu furit phirol athaba litlu kok maflarna yasillo loiba naidi. Magi hek apokpa macha lam chathok lamdai simangai. Mayam loisinba loirakpada pung 3 tarakle. Gari su laktuna leire
Purna amuktanga Thoibiga wari saningbani. Adubu tanja ama phangdri. Thoklamdaidu Thoibi mapanda thoklaktabaduda Meghana koi kau thoi. Ibema, nang tamora jen hoi chatlage hairi ne. Unahoro laudana. Upai leita Thoibi thoklai. Mabukning inung nusiraduna. Thongal fauba tapli inarae. Purna Thoibida hanjin yengi. Mayam maraktuda ma kari haigani. Adubu Thoibidi Purnada yengba kiri. Hek yenglubada soidana kapninglakani. Pi taraklabadi kamdauni. Laymaida non thaduna layriba Thoibida Purna amuktang hairami gari karamdaida. Ayamuk laki. Mamangi thaudokta biday oina kiba wahai nungaina layu haiba aduga ngasigi wahai ay amuk laki haiba siga kananabu heliba kananabu thamoi shokhaliba. Ningsingba nahakti chitrakar amagi ahongba naidaba ayekba laigum leirambana phabani. Ahongba naihandabana phabani. Karigi machu ahenba sangjiluribano.